ngasi phong ki batungan tungan ba manipuri se phong singa masum thoki ba thodo wa thok sing dagi maroi bi pau sing myam na thamjagi ahan mada huyelan pau segi makhal mat lema ani dagi la khusar kan myam da special content am oina myam na thamjagi phong sari ba tapta gi Eshei Kukiland gi paring nani isai haibisi mapangal se asuki matikali ngasi irangi wanati aikoi swaida pangai haina bagi wasunati malemgi mipung kuting na khangnaba madi haina wani isai amana individual amagi pukning wakal hongan ba irai lai ngami masi recreation gi wanga tanati idea gi wani idea ma sense tawon ba haibisi isai gi mapangal se yamna kali ka hena war ba pukning wakal irai lai na nungsi ba isai amana thema ngamli pani lamdam amagi honglakli ba lisa sajata gi hawraga lainga ko ba thausul thoram yauna hiram amada myambu masana yaning handuna puna ba hona ba isai gi thaudang si yamna sauna kandunu lakli bani isam sam hek hairabada malem gi lebak kya gi ningkha tambagi puari nainarak par isai na lorokhi ba thaudang andasu punamakna ningsing birabaduni angak khudolama isai haibisina miwe bu khunai da piri haibisima di kanamatana khetok pa yaroi da buwa phamni haibisima ahan mada thamjage isai ama ibada khwaidigi maru oiribising asi sakatning libe isai edugi format amadi maduda hapkadoriba content aduni ani asi yamna sana sunaba mathoktai isai da mai haibisi yamna maroi madugi manungda amuk wai khudimak mathwai panabi adi wai sing adu iribadugi kok manungda tumina hingba oina wakhalgi sagai da tongduna leramani madu sing thoklaga ithokle sur semdoriba sakturibaduna wai singdugi manam masakangna simgalabada kona thangda atabasingi nakong amadi thamoi yorakadoribani masi taptana muna khangi aduna magi isai singasi kadai waida rasi hapkadagi karamna hingat hangadagi haibisi khangna salakpana matam supigi oina ahingbu ohenma ngambani haina khali isai hairaga thot thanau thaba pe thaba kap thaba ngaktana nungsibi sainati masi aikoina tabada lana tabagini nungsina bakainaraga hu thalaga sigani thauriyalaga sigani ngauraga aisat pamthui madutana nungsibagi ehenba matik mai aduni kaina hainaba khanaba hindi gi film gi aribi seidi gi horaga leibausi tuan ba lon singi angan matamda leiramba saida kya duna aikoi bu humduna pukhibadugi hang adudagi aikoi inanan thokpa ngamdabadagi masigi wakhalon nasisu sumthokpa ngamdana lakhiba manbagi matoba mane aikoi gi saisakpa leizariba mayam sidagi khajik top saisakpa ama haiba tarabadi taptan oigani magi idea magi miyeng wakhalamadi saisak asi tongali magi isai gi mek marol asi tongali isamakna magi isai singasiki mayek amadi thought of expression asidak ngauze magi adugum isai ire haina lawrasu madu sakpina ba mi leite tapta mathandan oiri aduna irabasu madugi sanapam leitabado na tawri tapta gi pung ithilamadi selective issue dugi marakta leiriba creative idea kaya asimadi tasengna kalakse maki mafongdo ki matang amuk yeng batarabasu maki sur maki tantha maki movement maki performance ko eba body language asi amane hekta lokhalaga matau tamna ngamloi magi pukning the power ithiladu hana khangdrabadi matau tambalugani amadi magi special ni super special amane haina phawbu thamjage mamang na lamdam sida thukiba thawdo wathu amadi political yoiba issue kya da maki isai kya mu puthokre miyamna yamna pama tanakre tanari haujik su pamnari haukibasing adugi maramda nainarubada ngasigi phongdok ningliba si mayeng takhini magidi yamna lekre socio political issue socio economic crisis socio developments destruction asina singba silence of humans behavior and its impact mobile phone corona nationalism patriotism singba hiram kyar nainabiye magi isai khudimak yamna pak saw issue sing based toraga abstract idea amada semani magidi jangsilga sum chokthurap heli taptagi isai sing miam sagoli maki anaw isai ma thulakle tabra mipung gudingna khoyangnai hek thulakpaga magi isai gi maram naina bawi magi isai tana mipung gudingi pungning wakhalda wai sekhai nainai madugi tasin khomjilakpada asengba isai dugi maw ma thulai masini magi isai gi panam amadi magi isai miam na pidi pungning thit ising sing hairabada magi isai khudi masi mamal yakna lai human resource ki lamlom da sangsilaga hairabada yamna tanglaba wakhal mayol honganaba masaktana thalaba production amani haina thamjage handak me ohumdagi hona satharagli bilana sida artist amu oina mathamoida pendabaga om khalak tuna ma isai saknglai aduna puthori
series oina Kukiland haibi isai gi paring ama article asi ijaba fawbada ma ki series asi taruk sure loina tajare loina ma ki oina yengbada amata manade formality mane amasum content di tongale content sing adunani miyamna anoba idea kya ama piriba me ahum digi horokhiba kuki amadi maitei gi lana dugi matung tha ani supna center amadi state lenga ki yaka yengdunu lerakhiba lamdam sigi tanglaba tapta domina leithopungam kidi relief camps in the lady inmate sing it hamoy the for river pn the kya sing taruraga amadi ururaga puningda mawon mon khalaki aduna iki saktuna puthura Kukiland wana sungna phongdokli India digi tokhai na tagi lan hauringai Manipur digi tokhai na tagi na lan tauriba haw migi yumai thari mi hali hurali sipaina koi ngakli haibegi na wangli yengu aikoina kaidoraki haibado yengu maitei nuni da kaidoraki haibado Manipur phangli ba hawgi khudong saba mafam atai de phangloi sakar sinadi hawgi honabada maitei phuruti loire he talu noigi Kukiland oiroidaba homeland maitida singnarakpagi phangani noi mangphamlet mai leina sinkino maphamse noi mangphamne phangdriba phaw tanani mongphamse noi mongphamne Kukiland tura p3 bida laiti kukigina haibalam mapa mapu singnadi thambiramde moigilam Kukiland talure Bangladesh Myanmar da kawra talakle kappalaur selakle Kukiland 3 dana saidang lakpa yong kuki MLA tarana yelomi fruk leminaba ngamloi satlagi hairiye Kuibudi kuidriba lakhiba noi sahi sama kharabu henbada ngairiba satlagi hairidi satpikro naroi nanaw loina puraga lengpikro Kukiland 4 dana refugee haigano ais kukine popi thaba kaidawagi income laknabane ai loina khangmane kuki sokpa yaro he Kukiland 5 dana turbung lamle lamnungsi ikheng selani sarak tamge sathubli maitei nungsasing maitei khranadi kuki gi wadi sauri maitei myam sangkhibagi Mina na yumai da gorong na tuna sa kangko nungai hauro he ibo minai oina le hauro noi guma ngak ngai rabadi na malaipak Manipur on khibataba Kukipur mut khibataba maiteisu sagai maitana asiba mithibong mitamba naramdam kai dore haiba hek khang da khai kuki gi sel gi lang thuriba maitai na yumai saklasu sel paiba kuki gi lukhak saraga harauriba maitai do halo Kukiland 6 tana Popi thariba kukiga thawoina thiriba maitega lan taunarisida Delina kukigi misang sangliba ho Indiana taurisibu karino Popi gi mapu sibu kanano September Popi lok tauri center na Popi lok par loi ngai ribra sipa myam lakpo ukhidare ho Popi mangbiya ro haibai thamlira asomda kukiga kapna halaga asomda Popi lok kadoribra Tapta gi isai gi mayeksi asing makyari yumpham oiraga semane Miyangi pukning de foriba sentiment sing adu tasing na phungdokpani isai me haibasi semgadoriba isai dugi mawong adu sawong adu mawong sumna taraga loide maki isai sitabada miyam na pamne migi thamoi bu pelhan ba haibasi araiba thaba manate madugi apamba mihul adu khangna taptana semduna saktorakpi isai singa sina thauna hapali isai sakpa haibasi maktabu mahak masada phorakpu wakhalgi ifut adu punna tasilga energy gon thokpani Taptagi isai tarubada langjil khangdana mangkhraba wakhal loksing masin mari sing thokli lo lubu thauna sing thokli conventional oina leramba expressionism ni kanglon adudagi khara na theraga alternative way of expression ama thirapani haina lobiyai hoi ma phongdok ta khara hendok hinjin hayeningdaba arun athukra lei haina lawragasu madu mipum kudimaki oiroi madudi individual kharagi apamagi wani haina lobusiye Kukiland haina mingtholibe isagi series asigi maramda kupthana nainninga yamna leiri maduna nakalamada thamlaga pothoranglibi isagi sina lamdam sigi tumniba maitei naha nongsa khara de makeup thonkhre haina lowiyai great artist asigi maramda wafam khra haibasi pikraba kakhalasida suna phongdokpu ngamba oidi tanja sabada kharagi hena phongdoksage makhasa tharak poina to papaw khrana DGP na OC Prem Kumar ru suspend torpu yaningde Miyam Nongpok Sangmai PS ki OC oiriba Inspector Kaisam Prem Kumar bu DGP Manipur na thabak suspend torpu yaningde OC Prem Kumar thauna phabagi award oina pigadabane athuba matamda maki suspension kaktuna thabak hanjil halwaina yeripok Vishnu Nahagi miyam nangasi wakat kongjang sangsingkre Vishnu Naha Youth Federation yeripok BYFY amasum laikai dugi maira pai bilupna mapungwa thaudang lodun silaga Pamki bu wakat me pamadur OC Prem Kumar suspend tabu yaningde athuba suspension revoke tabu Kuki di misam hatpani don't make
OC Prem Kumar Skipgot Kokidi Mitopni Kokidana low like the Vaduga Mitaidana low like Biarri DGP Pump Tadopio Mitaigi moral downtown of Bohona Vigano. We might stand together, fight together, having a single plate cat Gamiam Siznaki. Walk at me for Madras Yakiva Ketrimim only Romam some BYFY President L Anandina Fundokibada, non pox my police station OCK Prem Kumarbu, Madam Sadana, transport over DGP Git Hawons Yanning. Mark Apaba Tabak Obama sports kilamnus award kya phangabamani suspend tawgi mutamakpu bravery award oina pigadabnaki OC Prem Kumar gidam akhoi miyamna lepte duga memory da thokiba yam khraba miyam lising tararonggi mobad OC matandana control toba ngamdabadagi thokibnaki wakat mi pamadur OC Prem Kumar bu suspend tawu yaninge kokidana law ama maitaidana law ama satnaba yaninge OC Prem Kumar gi suspension order athubada revoke tawgadabani kokidi lammun mani hab kholaw kya su lawki Auto Papa Madanamo, always home gi Puxil Sarabi in Metaragi Haksang Zinimsta, Katukadori. Langol Nintau Lekai the label Langol, always home the sons of Lodun Lady Masama Suna, Tawoidraba, Puxil Sarabi in Metarana, Masanayana, Makuina Laki Draba Matunda, Haksang Singado, Zinimski Medicals, students in a Mahitamara season and Avakatokre. Mioitara do the Zawahala Nehru Institute of Medical Science na body donor cut cushion Victorum amangarang Mezor Kult Labor Manipur Press Captapang to Crep. Body donor cut cushion Victorum Mari Lena Langol always Hongi Sherman O Mangin High. Amutang Popo Mio Punsit Mama Pana 1 Euro Liba Masasina Matik Saraba Matam Yungi Halbu Tawoi the basic quiet is our partner. Kanalize the Matamga sooner the home link at the Ishagi Lazable Lantum Pava, Kaitula Pau, corner the big award memory. Minung to Sawa Miam give Mating the home sing as power saladi. Kangasana of a singy phone number Tiduna Sakniba Amagum Niduna Masasina Mirai Vira, Mamma passing it Tawal Tawzar Penhana, Mount Makatana Fontordi. Toramadru Sergiaki, Zenimski director Lashram Devan High, Matamasi the Lengaki, Mating Yaudana Muevigi Minung Sikatana, Yom the home Amasalai Rambasi Atamani. Levok Tiraba Alaman Singasigi, Narak Yelak Pamadi, Hidak Langtak Pidana, Hospital Sin Angamatakta, Mating Pangani, Mount Makatana, Matam Kraki Mamang the home, Asidagi Puxil Sara Mu, Anika Haksang Zenims Takatoraktuna, Mahirush in Atukimatikana Papike, Nasi Zenims Muitrana Makuga Haksan Katopani Tapibasi, Mahirush in Gileba Pavani, Masasina into Piraba Muishin, Mama Mapa, Oibigi Minung Sidu, Mangdana, Lambda Masigi Tungi, Yumbishing the Tambasi, I queen Awang Batakta Tamsaki. Maduga Madi Lenin home Sida Toin Panglatuna, Tabak Tiraba Alsing, Asibu, Mama Mapagum, Lunasana, Kanjariba Hum, W Nawi S Gita, M Aruna, Laimeda, Lengyangaloina, Lagi Masaming Tolpi, the Hongi Mekedi, Ikaikunabusu Ukiade. Makasa Tarapoina Topapomana, Awanong Pok Tang Yango and the Ising South Talk with the Gimu Manga secret, listening Fuguni Pan Henmana, Mayum Tadokana Senacre. Yangon Awang Pok Tang Labor, Bago City Dangasi Power, Asaw Ising Saumadi, landslide Talk with the Gimu Manga Siki Bagaloina, Mapamadru Labor Mu listening Nifuguni Pan Henama Yumakai Tadokana Safagadaba Mapams in the Senacre, Yam Laba Miam Dun Ising Imai Hunterapang Iduna Mayumda, Hanimbi Asatomari. Ngasi Bago City the labor yum sing the Miam Tok Naratuna yum sing adu Tumzilakadagi, Atauba, rubber tube kumbada, Piklib Angang sing, Putok Narakpa, Al Oeraba Muikan, Asabu Ubaki Matatunga, Hondoktuna, Puturakpa Katonari, Monaknak for the labor, monastery amada yum tong sam henbigi imungunungi Muishina, Ahangbo open year hole amada, Puna Laiduna, monastery volunteers in the Makuisana Tanapa Pirakpadu, Ngaiduna Lainabigi Sakam Ukadi. Mama Mapa, the Piklib Angankia, Lamai Matak Paktaduna, Mokoina Purapa Pirol Singer to own the labor madi, Asaban Usagi my Sabu Kutta, P. Python whom Laganaki, Awabanang Labamiam Duki Marak the Yabasa Yang Hagen to Shurabi, Din Win Kobi, Nupiam and Fondorapada, Mokoin Lady Basenteres Atukimatik, Miyam the Lerabasu, no Mugi Sarani the Pibiri. Upay Lectraba, Matamasida, Mokogi Toy Hinaba Mating Pangbirakpa Madi, Shili Lang Nivasing Butakalaki, Mangna AFP Unavamadahi, Makoin Ladibu Mapamasi, me Yaman Kibana, Tum Nanabigi Mapang Papa Pangdi, Adomanama, Amanamaki Matata Nansinaduna Makoitumli, Kariguma Katana, Nong Sutaraktrabadi, Amuhada Numit Humni Pabagi Manung, Makoi Makogi, Yum the Hananabi Asata Rihana Fondorakre, May Margi Weather Bureau Agency of Fondorapada, Bago River Sea. Ngasi thangna numit phaw bad hanadagi food amagi sang wangkhatna ising selapure adomoinamuk lakliba numit kharani asida ising mayeng ta tharakani haina satori Myanmar gi scientist amadi weather experience
ग्रुपना फोंदोरकपदा चही खुदिंगी म्यांमार नोंग कन्ना चुबदगी अचौब इसिंग चाउथोकप तत्तना थेंगनरबा थौदो ओइरि हंदकी का हेन इसिंग चाउथोकप अमदि लैंडस्लाइड सिंग असि मतमसिगी होंगलकलिबा क्लाइमेट चेंज ना अचौब मरम ओइगिन हायना साइंटिस्ट सिंगना फोंदोरखरे लोइसलकपो ओइना तोपा पाव नमो आइन कायना नोंमै ललोन नुपा अमा पिस्तोल कुनगमंगा कोन न्यू दिल्ली दगी फगटखरे इंडिया की इंडिपेंडेंस थौर मंगोइनना दिल्ली पुलिस की स्पेशल सेल न सही कुंथ्रागन सुरबा मियोमदगी पिस्तोल कुनग मथुग कोनना फगत ngamkhre haina official oiba paw man phongdorakli nongmai ga कोनना फारबा मियोदुदी मध्य प्रदेश की सगर लेबा लाल सिंह सदर कौवे हाइदि मानो फोंदोरकपद ममांगी मतमदगी हौना आइन यादब खुलाई ललोनबगी थबस ललोनदुना लाखली खुलाई सिंह सिमा की होम स्टेट ओइबा बुरानपुरदगी न्यू दिल्ली NCR तमना पुरक्तुना योंथोक योनसिन की थबा असि तौरपनी आइन कायना खुला योंथोक योनसिन तौब मियोय अमा लैरे हाइना अकनब पावमा दिल्ली पुलिस न फंगमरगी ममांगी अगस्त मरिदा मखोइना सेक्शन न लैरिङैदा सदर हारिबा मियोयसिन दिल्ली की रिंग रोड की गांधी म्यूजियम मनाक्ता लाक्लगा माकी कांटेक्ट तौनबा मियोय अमादा पोचैसिंग सिन्नबा उखी हाइना स्पेशल कमिश्नर ऑफ पुलिस HCS दिल्ली वाना फोंदोरखरे मतुंग ताबदा मापु कुपना सेनदुना नुमित अदुगी नुमित युंगबा मतुंग पुंग अहुंगा मिनिट कुन ताबदा सदरबु फारबा मतुंग मंगोंदगी 3.2 की पिस्तोल कुनगा मथ फगथिबनी सदरना आइन काइन अपिकु खुलाइसिंग दिल्ली की NCR दा योनबा मदि सप्लाई तब हौरखिबसि मफम अदुना लैबा राजेश पियासी कोबा लाइफमना माकी मरमदा सगरदगी ओइबा मियोयसिग मानदुना आइन यादव थबक थोरमसिंग असि पांगथोकमिनबा हौरखिबनि हाइनसु पुलिस ऑफिसर दुना फोंदोरखरे मागना खुलाइसिंग असि अहानबदा लैनबगिदमक माकी मरुप अमदगी अमदि मरुपतगी नुपीगी लिकोनसिंग हुरगा मदुगी पैसादुना नोंमैसिंग अदु लुपा लिसिंग तरे तरे त लैरगा दिल्लीदा लिसिंग कुंथ्रा कुंथ्रा दि योनमनि हाइदि असिगुम्बा वादना सिंदोंग चावना फंगवा थबासदा माकी मरुप अमदि माकी नुपी अदुसु चावना सियनरी हाइना फोंदोरखरे हाइदि अदो हौसकुइनदि म्याम पाउस मतंग असे लुसिंजरगे मस म्याम पुना नबा अपडेट ngamiनसे